ꯃꯌꯥꯝꯕꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯅ ꯁꯤꯟꯕꯤꯕ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯁꯤꯟꯖꯕ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦ ꯑꯗꯣ ꯑꯍꯨꯝꯂꯛ ꯁꯨꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯑꯞꯂꯣꯗ ꯇꯧꯖꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯖꯕꯁꯦ ꯃꯌꯥꯝ ꯁꯤꯗꯅꯤꯀꯣ ꯌꯥꯎꯒꯗꯣꯏꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕ ꯄꯣꯁꯇ ꯗꯤꯇꯦꯜꯁ ꯌꯥꯎꯕꯅꯦꯕꯀꯣ ꯐꯣꯇꯣ ꯁꯝꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧꯖꯔꯤꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗꯁꯦ ꯀꯦꯞꯁꯟꯗꯁꯨ ꯗꯤꯇꯦꯜꯁ ꯍꯥꯞꯄꯅꯦꯕꯀꯣ ꯗꯤꯇꯦꯜꯁꯁꯤꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕꯤꯒꯅꯤ ꯃꯗꯨꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯕ ꯄꯣꯁꯁꯤꯅꯤꯀꯣ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯂꯤꯡꯛ ꯍꯥꯏꯕ ꯑꯃ ꯌꯥꯎꯕꯅꯤꯀꯣ LMP ꯇꯦꯛꯅꯣꯂꯣꯖꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯁꯦꯀ꯭ꯌꯣꯔ ꯇꯧꯕꯤꯕ ꯑꯗꯨꯝꯕ ꯂꯤꯡꯛꯁꯤꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯛꯀꯗꯕꯅꯦꯕ ꯑꯗꯨꯒ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯃꯌꯥꯝ ꯑꯃ ꯏꯕꯅꯦ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯃꯌꯥꯝꯁꯦ ꯐꯨꯜꯂꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯎꯅ ꯑꯗꯨꯝ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯉꯥꯛꯇꯅꯤꯀꯣ ꯃꯌꯥꯝꯅ ꯁꯤ ꯑꯃꯇꯪꯗꯤ ꯄꯥꯕꯤꯌꯣ ꯑꯩꯈꯣꯏꯗ ꯍꯪꯉꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯁꯤꯒꯤ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁꯦ ꯑꯃꯇꯪꯗꯤ ꯌꯦꯡꯕꯤꯌꯣꯕ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯣꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯃ ꯄꯤꯖꯕꯅꯦꯕ ꯁꯤꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯁꯦ ꯃꯌꯥꯝ 9233028322ꯁꯦ ꯁꯤꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯁꯤꯗ ꯈꯛꯇꯪꯗ ꯊꯥꯕꯤꯔꯛꯀꯗꯕꯅꯦꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯋꯥꯆꯦꯞ ꯄꯣꯔꯇꯦꯜꯗ ꯑꯣꯔ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄꯣꯔꯇꯦꯜꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯂꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯄꯁꯦ ꯂꯧꯖꯗꯦ ꯑꯗꯨꯅ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄꯗ ꯌꯥꯎꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄꯗ ꯌꯥꯎꯗ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯁꯤꯗꯩꯁꯤꯗ ꯂꯤꯡꯛꯁꯤꯗꯩꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯈꯤ ꯇꯥꯔꯗꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯌꯥꯎꯔꯗꯕꯅꯦꯕ ꯇꯧꯕꯇꯕꯨ ꯐꯣꯇꯣ ꯍꯥꯞꯄꯛꯄꯒꯤ ꯐꯣꯇꯣ ꯀꯟꯇꯦꯁꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯐꯣꯇꯣ ꯊꯥꯒꯠꯄ ꯃꯇꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯕ ꯐꯣꯇꯣ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯗꯦꯕꯀꯣ ꯑꯗꯣ ꯃꯦꯔꯤꯠ ꯋꯨꯃꯦꯟ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯑꯗꯨꯗꯨꯒ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯒꯗꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯣ ꯐꯦꯃꯤꯂꯤ ꯌꯥꯎꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯅꯠꯇ꯭ꯔꯒ ꯏꯆꯦꯗꯣ ꯅꯠꯇ꯭ꯔꯒ ꯏꯅꯦ ꯅꯠꯇ꯭ꯔꯒ ꯏꯅꯣꯟꯗꯣ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯐꯦꯃꯤꯂꯤ ꯍꯥꯏꯇꯥꯔꯦ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯍꯟꯗꯛ ꯆꯍꯤꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯇ꯭ꯔꯒꯁꯨ ꯃꯃꯥꯡꯒꯤꯗ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁꯦꯂꯦꯕ꯭ꯔꯦꯇꯤꯡ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯀꯟꯗꯤꯁꯟꯁꯇ ꯊꯝꯖꯔꯤꯁꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯖ ꯂꯧꯕ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯁꯥ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯝꯄꯣꯔꯇꯦꯟ ꯈꯔ ꯑꯗꯨꯝꯕ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜꯁꯁꯤꯗ ꯂꯣꯏꯅꯃꯛ ꯍꯥꯞꯆꯕꯅꯦ ꯑꯗꯨ ꯂꯣꯏꯅꯃꯛ ꯑꯝꯇ ꯄꯥꯕꯤꯌꯣꯕ ꯁꯤ ꯄꯥꯔ ꯃꯇꯨꯡꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯗꯣ ꯇꯦꯛꯅꯤꯀꯦꯜ ꯄꯥꯔꯠꯅꯔꯁꯦ LMP ꯇꯦꯛꯅꯣꯂꯣꯖꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯁꯞꯄꯣꯔꯠꯁꯤꯃ ꯄꯤꯕꯤꯔꯤ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯇꯦꯛꯅꯤꯀꯦꯜ ꯁꯞꯄꯣꯔꯠꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯄꯤꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯄꯤꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯗꯇꯥ ꯑꯦꯟꯇ꯭ꯔꯤꯁꯦ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯣ LMP ꯇꯦꯛꯅꯣꯂꯣꯖꯤꯁꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ 818 ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ 818ꯅꯦꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯁꯤꯡꯖꯃꯩ 360ꯒꯤ ꯄꯣꯔꯇꯦꯜꯗ ꯃꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯈꯨꯗꯣꯜ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟꯕ ꯁꯤꯡꯖꯃꯩ 360ꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯃꯌꯥꯝꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯤꯅꯦꯀꯣ ꯁ꯭ꯄꯣꯟꯁꯔꯁꯦ ꯑꯣꯜꯃꯣꯁ ꯍꯧꯖꯤꯛ ꯐꯨꯜ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯁ꯭ꯄꯣꯟꯁꯔ ꯀꯥ ꯍꯦꯟꯅ ꯂꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯧꯖꯤꯛ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯁ꯭ꯄꯣꯟꯁꯔ ꯈꯔꯅ ꯄ꯭ꯔꯥꯏꯁ ꯑꯉꯝꯕ ꯈꯔ ꯉꯝꯕꯤꯔꯛꯄꯁꯦ ꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯊꯣꯛꯄꯤꯕ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯕꯤꯗꯕ ꯂꯨꯄꯥ 50 ꯈꯛꯇꯪ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯔꯨꯃꯥꯜ ꯑꯃꯇꯪ ꯄꯤꯔꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯒꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯊꯤꯕꯤꯒꯅꯨ ꯍꯥꯏꯕꯁꯤꯃ ꯀꯩꯒꯤꯅꯣꯗ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯄꯤꯖꯕꯅꯤ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯣ 818ꯅꯦ ꯍꯧꯖꯤक ꯂꯩꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ 818ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤक ꯂꯩꯕ ꯅꯝꯕꯔꯅꯤꯀꯣ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯉꯔꯥꯡꯁꯦ 600 ꯂꯩꯕꯅꯤ ꯅꯍꯥꯟꯅ 400 ꯃꯌꯥ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯌꯥꯝꯈꯠꯂꯛꯏ ꯑꯗꯣ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯛꯏꯕ ꯑꯩꯈꯣꯏ ꯗꯇꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯨꯝ ꯍꯟꯖꯟ ꯊꯥꯕꯤꯔꯛꯄ ꯌꯥꯎꯋꯦꯕꯀꯣ ꯁꯝꯅ ꯍꯥꯏꯁꯤꯗ ꯔꯦꯠꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯍꯟꯖꯟꯅ ꯊꯥꯕꯤꯔꯛꯄ ꯗꯨꯄ꯭ꯂꯤꯀꯦꯠ ꯉꯥꯛꯇꯅꯦꯕ ꯗꯨꯄ꯭ꯂꯤꯀꯦꯠ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯑꯦꯂꯤꯁ ꯆꯤꯔꯣꯝꯒ ꯍꯥꯏꯁꯦ ꯑꯅꯤꯔꯛ ꯊꯣꯛꯂꯛꯏꯕ ꯔꯟꯖꯤꯇꯥ ꯆꯅꯨꯒ ꯍꯥꯏꯁꯦ ꯑꯅꯤꯔꯛ ꯊꯣꯛꯂꯛꯏꯀꯣ ꯑꯗꯨꯒ ꯑꯉꯣꯝ ꯂꯤꯟꯊꯣꯏ ꯒꯥꯏꯁꯤꯁꯨ ꯑꯅꯤꯔꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯁꯦꯝꯕꯤꯅꯥ ꯑꯅꯤꯔꯛ ꯊꯣꯛꯂꯛꯏꯀꯣ ꯑꯁꯪꯕꯝ ꯄꯥꯟꯊꯣꯏ ꯗꯦꯕꯤ ꯑꯅꯤꯔꯛ ꯊꯣꯛꯂꯛꯏ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯃꯅ ꯌꯣꯔꯣꯕꯨꯡ ꯍꯥꯏ ꯑꯃꯅ ꯌꯣꯔꯣꯕꯨꯡ ꯃꯌꯥꯏ ꯂꯩꯀꯥꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁꯪꯕꯝ ꯄꯥꯟꯊꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯑꯣꯏꯈꯩ ꯑꯃꯨꯛ ꯗꯤꯂꯦꯠ ꯇꯧꯗꯣꯏꯅꯦꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯦꯟꯇ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯣꯞꯄ ꯗꯨꯄ꯭ꯂꯤꯀꯦꯠ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯁꯦ ꯕꯟꯇꯤ ꯏꯔꯣꯝ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯈꯥ ꯀꯣ ꯂꯤꯋꯥ ꯅꯤꯡꯊꯧꯖꯝ ꯂꯩꯀꯥꯏ ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯗꯨꯄ꯭ꯂꯤꯀꯦꯠ ꯂꯥꯛꯏ ꯑꯗꯨꯒ ꯁꯣꯂꯣꯃꯣꯟ ꯅꯤꯡꯊꯧꯖꯝꯒꯤ ꯂꯣꯏꯅꯕꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯅꯤꯡꯊꯧꯖꯝ ꯗꯨꯄ꯭ꯂꯤꯀꯦꯠ ꯂꯥꯛꯏ ꯍꯥꯏꯗꯤ ꯍꯟꯖꯟꯅ ꯑꯩꯒꯤꯁꯤꯕꯨ ꯆꯪꯕ꯭ꯔꯥ ꯆꯪꯗꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯅ ꯍꯟꯖꯟ ꯊꯥꯖꯟꯕꯤꯔꯛꯏꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ
submit tꯧꯈꯤ ꯇꯥꯔꯒꯗꯤ once ꯑꯃꯨꯛꯇꯪ submit ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕꯤꯔꯨꯔꯅꯨ successful ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯎꯠꯂꯛꯈꯤ ꯇꯥꯔꯒꯗꯤ successful ꯑꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯥꯖꯟꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯁꯦ ꯑꯅꯤ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ red colorꯗ pink color ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ duplicate ꯉꯁꯥꯏꯒꯤ data ꯉꯥꯛꯇꯅꯦꯕ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯁꯨ ꯊꯕꯛ ꯍꯥꯞꯄꯤꯔꯤꯅꯤ ꯌꯦꯡꯕꯤꯌꯣ ꯁꯤꯗ ꯁꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯤꯂꯣꯡ ꯆꯥꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯍꯨꯝꯂꯛ ꯌꯥꯎꯔꯤꯁꯦ ꯌꯦꯡꯕꯤꯌꯣ ꯏꯔꯣꯝ ꯁꯦꯂꯦꯅꯥ ꯗꯦꯕꯤꯁꯤꯅꯀꯣ ꯑꯍꯨꯝꯂꯛ ꯌꯥꯎꯖꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯂꯩꯕꯤꯌꯣ ꯍꯥꯏꯖꯕꯅꯤꯀꯣ ꯃꯃꯥꯡꯗ ꯅꯣꯂꯦꯖ ꯂꯩꯕꯤꯗ꯭ꯔꯒꯁꯨ ꯑꯃꯨꯛꯇꯪ ꯊꯥꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈꯤꯕ ꯆꯤꯡꯅꯩ ꯈꯣꯠꯂꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯔꯤꯈꯩ ꯁꯛꯁꯦꯁꯐꯨꯜ ꯍꯥꯏꯈꯤ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯊꯥꯖꯟꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯁꯤꯃ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯗꯨꯗꯨꯒ ꯈꯨꯌꯥꯊꯣꯡ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯑꯃꯅ ꯁꯦ ꯀꯥꯖꯜ ꯂꯣꯏꯇꯣꯡꯕꯝꯒꯤꯁꯦ ꯃꯥꯏꯁꯦ ꯌꯦꯡꯉꯣꯕ ꯀꯥꯖꯜ ꯂꯣꯏꯇꯣꯡꯕꯝ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟꯒꯤ ꯃꯤꯡꯅ ꯁꯥꯏꯂꯦꯛꯁ ꯄꯣꯂꯦꯝ ꯀꯣ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯃꯅ ꯈꯨꯌꯥꯊꯣꯡ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯍꯥꯏ ꯑꯃꯅ ꯊꯥꯡꯃꯩꯕꯟ ꯄꯣꯂꯦꯝ ꯂꯩꯀꯥꯏ ꯍꯥꯏꯌꯦꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯀꯛꯊꯠꯈ꯭ꯔꯅꯤ ꯀꯩꯒꯤꯅꯣꯗ ꯃꯥꯁꯦ ꯂꯛꯀꯤ ꯗ꯭ꯔꯣ ꯑꯁꯦ ꯑꯅꯤꯔꯛ ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯏ ꯅꯝꯕꯔꯁꯦ ꯑꯅꯤꯔꯛ ꯆꯪꯍꯟꯕꯗꯤ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯟꯇꯦꯟ ꯍꯥꯏꯗꯅ ꯀꯛꯊꯠꯂꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯗꯨꯝ ꯅꯨꯄꯥꯗ ꯃꯃꯤꯡ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯖꯦꯠ ꯀꯥꯡꯉꯥꯕꯝ ꯑꯅꯤ ꯌꯥꯎꯏꯀꯣ ꯁꯤ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯗ ꯃꯃꯤꯡ ꯃꯥꯟꯅꯕ ꯑꯗꯨꯗꯨꯒ ꯅꯨꯄꯤꯗꯅ ꯌꯦꯡꯉꯣ ꯀꯥꯡꯉꯥꯕꯝ ꯄꯦꯄꯦ ꯀꯥꯡꯉꯥꯕꯝ ꯄꯦꯄꯦ ꯗꯦꯕꯤ ꯍꯥꯏ ꯑꯃꯅ ꯀꯥꯡꯉꯥꯕꯝ ꯄꯦꯄꯦ ꯍꯥꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯐꯥꯔꯦꯕ ꯀꯣꯏꯔꯥꯏ ꯂꯥꯏꯅ ꯀꯩꯅꯣ ꯁꯤ ꯖꯦꯠ ꯀꯥꯡꯉꯥꯕꯝ ꯍꯥꯏ ꯑꯃꯅ ꯁꯦ ꯄꯥꯡꯒꯩ ꯌꯥꯡꯗꯣꯡ ꯍꯥꯏ ꯆꯞ ꯃꯥꯟꯅꯔꯦꯕ ꯑꯃꯅ ꯗꯦꯕꯤ ꯌꯥꯎꯕ ꯑꯃꯅ ꯗꯦꯕꯤ ꯌꯥꯎꯗꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯗꯦꯕꯤ ꯌꯥꯎꯕꯁꯤꯅ ꯊꯝꯖꯔꯒ ꯑꯃꯁꯦ ꯀꯛꯈ꯭ꯔꯅꯤꯕ ꯍꯥꯏꯗꯤ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯛꯄꯗꯣ ꯑꯃꯗꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯈ꯭ꯔꯅꯤꯕꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯑꯗꯨꯝ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯟꯇꯦꯟ ꯌꯥꯎꯔꯦ ꯕꯤꯀꯥꯁ ꯁꯨꯅꯤꯕꯂꯥ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯣꯡꯕꯤ ꯑꯉꯣꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯊꯥꯡꯒ ꯉꯥꯔꯝꯗꯒꯤꯅꯤꯀꯣ ꯃꯍꯥꯛꯁꯨ ꯑꯅꯤ ꯊꯥꯖꯤꯜꯂꯛꯏꯀꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯑꯖꯤꯠ ꯁꯤꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯤꯅ ꯑꯅꯤꯔꯛ ꯊꯥꯖꯟꯕꯤꯔꯛꯏ ꯑꯅꯤꯔꯛꯁꯦ ꯑꯩꯈꯣꯏꯅ ꯑꯃ ꯀꯛꯈ꯭ꯔꯅꯤꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏꯗꯤ ꯁꯝꯅ ꯍꯥꯏ ꯀꯣꯅꯤꯀꯥ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯂꯥꯛꯏꯕ ꯀꯣꯅꯤꯀꯥꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯇꯦꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯣꯅꯤꯀꯥꯁꯦ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯐꯨꯜ ꯅꯦꯝ ꯏꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯏ ꯐꯨꯜ ꯅꯦꯝ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯗꯣꯏꯅꯦꯕ ꯀꯣꯅꯤꯀꯥ ꯃꯌꯥꯝ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯤꯈꯩ ꯐꯨꯜ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦꯀꯣ ꯀꯩꯒꯤꯅꯣꯗ ꯍꯌꯦꯡ ꯋꯤꯅꯔ ꯀꯔꯤꯒꯨꯝꯕ ꯀꯣꯅꯤꯀꯥꯁꯤꯅ ꯑꯣꯏꯔꯒꯗꯤ ꯃꯥꯁꯦ ꯋꯤꯅꯔ ꯈꯟꯒꯠꯂꯔꯣꯏꯗꯕꯅꯦ ꯃꯥꯅ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯇꯕꯗꯒꯤ ꯑꯗꯨꯒ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏ ꯁꯣꯔꯠ ꯏꯕꯤꯔꯛꯄ ꯑꯦꯜ ꯁꯔꯖꯨꯕꯂꯥ ꯀꯥꯏ ꯑꯦꯜ ꯍꯥꯏꯁꯦ ꯀꯔꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯔ ꯂꯩꯃꯄꯣꯛꯄꯝ ꯍꯥꯏꯕꯤꯔꯤꯔꯥ ꯂꯥꯡꯄꯣꯛ ꯂꯥꯛꯄꯝ ꯍꯥꯏꯕꯤꯔꯥ ꯍꯥꯏꯁꯦ ꯈꯪꯗꯕꯅꯤꯅ ꯌꯥꯔꯤꯃꯈꯩ ꯏꯕꯤꯔꯛꯄ ꯃꯇꯝꯗ ꯐꯨꯜ ꯅꯦꯝ ꯍꯥꯏꯖꯒꯦ ꯐꯨꯜ ꯑꯦꯗ꯭ꯔꯦꯁ ꯐꯨꯜ ꯅꯦꯝ ꯂꯣꯏ ꯏꯕꯤꯔꯛꯎꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯨꯝꯅꯥꯛꯇꯨꯁꯨ ꯐꯨꯜꯗ ꯏꯕꯤꯔꯛꯑꯣ ꯁꯣꯔꯠꯀꯠꯇ ꯏꯕꯤꯔꯛꯀꯅꯣꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯔꯛꯇꯀꯣ ꯑꯗꯣ ꯂꯥꯏꯁ꯭ꯔꯝ ꯀꯜꯄꯅꯥ ꯆꯅꯨꯒꯤꯁꯨ ꯑꯅꯤꯔꯛ ꯊꯥꯖꯟꯕꯤꯔꯛꯏ ꯁꯤꯡꯖꯃꯩ ꯚꯒꯕꯇꯤ ꯂꯩꯀꯥꯏꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯁ꯭ꯔꯝ ꯁꯄꯅꯥ ꯑꯩꯈꯣꯏ ꯈꯪꯗꯅ ꯍꯥꯞꯄꯤꯔꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯑꯃ ꯂꯥꯏꯁ꯭ꯔꯝ ꯁꯄꯅꯥꯒꯤꯁꯦ ꯑꯔꯤꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯁꯔꯃ ꯀꯣ ꯇꯣꯞ ꯑꯋꯥꯡ ꯂꯩꯀꯥꯏ ꯄꯣꯡ ꯂꯝꯕꯤ ꯍꯥꯏ ꯑꯃꯅ ꯂꯥꯏꯁ꯭ꯔꯝ ꯁꯄꯅꯥ ꯑꯔꯤꯕꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯃꯅ ꯁꯔꯃ ꯍꯥꯞꯄꯤ ꯑꯃꯅ ꯁꯔꯃ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯅ ꯁꯔꯃ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯖꯔꯒ ꯑꯃꯁꯦ ꯑꯣꯏꯅ ꯀꯛꯑꯒꯦ ꯃꯤꯡ ꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯁꯝꯇꯥꯏꯝꯁ ꯌꯥꯎꯔꯛꯏꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯜ-ꯏꯆꯦꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝ ꯃꯤꯡ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯃꯤꯡ ꯈꯦꯠꯅꯔꯝꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏ ꯗꯤꯇꯦꯛ ꯇꯧꯖꯩꯕꯀꯣ ꯂꯣꯏ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯒꯠꯄꯤꯔꯛꯄ ꯃꯤꯡꯁꯤꯡꯁꯦ ꯐꯣꯇꯣ ꯊꯥꯒꯠꯂꯛꯇꯕꯗꯨꯗꯤ ꯃꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯍꯥꯏꯅ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯌꯥꯎꯔꯛꯇꯕꯗꯨꯗꯤ ꯀ꯭ꯂꯦꯝ ꯇꯧꯕꯤꯍꯧꯀꯣ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯗꯦ ꯍꯥꯏꯅ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯣ ꯐꯣꯇꯣ ꯌꯥꯎꯔꯛꯇꯕꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯍꯥꯏꯕ ꯐꯣꯇꯣꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯚꯦꯟꯠ ꯑꯃ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤ ꯏꯚꯦꯟꯠ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯅꯤꯉꯣꯜꯁꯤꯡ ꯂꯨꯍꯣꯡꯂꯕꯤ ꯅꯤꯉꯣꯜꯁꯤꯡ ꯌꯨꯝ ꯄꯥꯜꯂꯕꯤ ꯅꯤꯉꯣꯜꯁꯤꯡꯒꯤꯗꯃꯛꯇ ꯆꯥꯛꯀꯧꯕ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯕ ꯍꯥꯏꯕꯅꯤꯀꯣ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯍꯟꯗꯛ ꯆꯍꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯃꯃꯥꯡ ꯆꯍꯤꯗ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯆꯥꯛꯀꯧꯕꯕꯨ ꯄꯥꯡꯊꯣꯛꯄꯤꯕ ꯐꯦꯃꯤꯂꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯀꯔꯝꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯀꯔꯝꯕ ꯑꯣꯏꯕꯤꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯏꯚꯦꯟꯠꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯤꯗ ꯏꯕꯤꯔꯤꯁꯦ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛꯇꯒꯤ ꯑꯃ ꯌꯥꯎꯏ ꯃꯥꯔꯖꯤꯅꯥ ꯍꯥꯏꯁꯤ ꯃꯥꯒꯤ ꯍꯁꯕꯦꯟꯒꯤ ꯃꯃꯤꯡꯁꯦ ꯆꯨꯔꯟꯖꯣꯏ ꯍꯥꯏ ꯁꯤꯡꯖꯃꯩ ꯆꯤꯉꯥ ꯃꯊꯛ ꯍꯥꯏ ꯌꯥꯔꯒꯗꯤ ꯃꯥꯔꯖꯤꯅꯥꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯔꯤ ꯑꯦꯟꯔꯣꯜ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯋꯤꯅꯔ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯃꯥꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯀꯗꯣꯏꯅꯤꯀꯣ ꯀꯩꯒꯤꯅꯣꯗ ꯐꯨꯜ ꯅꯦꯝꯁꯦ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯥꯒꯤꯁꯨ ꯐꯨꯜ ꯅꯦꯝ ꯏꯕꯤꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯥꯁꯦ ꯀꯔꯤꯅꯣ ꯃꯥꯔꯖꯤꯅꯥꯁꯤ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯌꯥꯔꯤꯈꯩ ꯐꯨꯜ ꯅꯦꯝ ꯏꯕꯤꯌꯨꯀꯣ ꯑꯗꯣ ꯃꯌꯦꯡꯕꯝ ꯗꯤꯅꯃꯂꯥ ꯗꯦꯕꯤ ꯗꯤꯅꯃꯂꯥ ꯑꯁꯦꯝ ꯑꯣꯡꯕꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯀ꯭ꯔꯝ ꯁꯤꯡ ꯁꯤꯡꯖꯃꯩ ꯈꯣꯡꯅꯥꯡ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦꯀꯣ ꯑꯩ ꯁꯤ ꯑꯃꯇꯪ ꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯂꯣꯏꯖꯈꯤꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯃꯩꯀꯥꯝ ꯄꯤꯡꯀꯤ ꯗꯦꯕꯤ ꯌꯥꯔꯦ ꯗꯨꯄ꯭ꯂꯤꯀꯦꯠꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣꯕ ꯍꯟꯖꯟ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯗꯨꯅꯤꯀꯣ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯔꯦꯗ ꯀꯂꯔꯗ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯤꯁꯦ ꯃꯃꯤꯡ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤꯀꯣ ꯅꯨꯄꯥ ꯃꯃꯤꯡ ꯈꯦꯠꯅꯕ ꯁꯨꯂꯣꯁꯅꯥ ꯑꯗꯨꯝ ꯁꯦ ꯌꯦꯡꯕꯤꯌꯣꯕ ꯁꯤꯗꯩꯁꯤꯗ ꯁꯦ
naurem solosana chanu haiba kwa sidasu naurem solosana chanu haiba ani yaure chap manai moi maming ani se aduga mai nupai maming se amana wayen bam santos hai mahakna top awang laikai porompa disiro tagine ba amana wayen bam santos sing hai se kaino no sidi no sidi duplicate oidone wayen bam santos sing hai amana top awang laikai sidi chap manari ani makse mayam da hygiene ba se sigumba akhoi gi duplicate content lak pa se akhoi na amadi sing yaure amana sing yaude ba ko ado akhoi na dum se sida dum minimize taw rani ba sigi sima kakpi ro haidana ado surja ahum hapai se mayam mingbiyo naurem julia chanugi ahum lakni ko thajala ise akhoi da thaba hapirei ko ahum lak thajala ga thajan birak kano haiba ahum lak yaroga ahum lak kante se yaw do na te ba ko single thajan be do na final oire soiro ye ba ka su kaino da LMP Technologies Private Limited se Manipur gi dum one of the top ne ba ko software akhoi gi service akhoi industry da dum makong ta dum leiri bani ko one of the top ni haijage dum moina to ba service ne soiro ha ba sini one song tang okay tar di okay dum ta duine ba sagol sem surchandra singh sei se yeng bio langthabal kunja me lekai dagi now roibam julia chanu se ahum lak thajan bi rai ko ado minimize to rani horen ngangbam damenti aniak thajale ningombam ongbi Sophia leima mayam aniak thajale ko si su horen ka khrani aduga mayam yengmina si nongthombam anjali se mayam koi kano tawi ko mayam si mobile number happy ko khoi somna kan mobile number du di mayam da confidential oina thamjare mobile number di khoi public ta su pizaroi khoi na single matrix si ka study da laigani ko aduga data si su public ta chatana ba khoi khona jagani mobile number gi data se anong thombam pinky debi mayam ma su dum kyam gai maning lekai dagi ma su duplicate data oire aniak thajan bi rai ko adu oinam thaja debi aniak thajale ka khrani horen amadi khonjem lekai gi full ha amadi pin yorga loi lai duga na pin yaw basina thamorga sisima ka amage aduga okram sunita debi sisu dum chama nare duplicate la aduga sida jhala hit aw nambol awang lekai mayam yengbio pangambam nirmala devi na thabirai se yengbio ko lai frakpam jhalajit singh nambol bazar ahum lak neman thajalai se ado ani sima dikka khrage khoina kaigino da uringe ka horage horen duplicate content ka kanda wana danaba ado pebam thoi haidana la mayam sine khoina haijaningi se pebam thoi se mayam ani yawe ba ko nupi se pebam thoi se different nupi oidoini ado duga magi nupai maming se ahan ba pebam thoi se gi maming na huidrom subas maitram awang oigadoi ko aduga ani subagi pebam thoisina pebam subhachandra gi nupi neba maitram makha lekai degi neba ado pebam thoise sem nupi di oiramoi ba ko adu different oirangani haibagi wakhalon da aikoina pebam thoise number 1 gi pebam thoise koina number 1 haina hapsare aduga bracket manung dani ko aduga ani suba pebam thoisina aikoina number 2 haina hapsa doineba hayeng kai gino da se horen koina duplicate file se automatic kalak mata na moise ka khragadi pharak ta doiba yare ko duplicate harga su khoine ta kakte ba kaino do mai mapuroi maming do se samna habada polem romita polem joy kumar ani se chap manare dana dui tari si duplicate oira bane ba somna kan da su moidang pok maning lekai haire amana moidang pok khulen haire kai wakhalon dai na khangte amana khulen ire amana maning lekai hai ko ado maning lekai siga khulen siga mayam maning lekai singa tang sangba mali ko ado amathak ki se ka amage uri ngai da yai ko mayam aduga se pote sori thaunawjam yare kasu kaidre jingam kha khetri lekai aduga Pretty Roy yaure ko ke SI Premjit Singh ado Pretty Roy se mayam khoi Manipur gi yumnak makti na tabnina dum moisu dum chako ba celebrating family amagadi oidoi ko aduna moisu dum yahan jare Priyadarshini hari se mayam yumnak yaude ko Priyadarshini yumnak yahan biyo yaragadi adum mathangda amuka hanna enroll tawbiro Johnson hari se yumnak yaude hayeng winner kari mo irak ta de khoina full address MN biro complete information pibiro habadui criteria do fulfill tawdrabani disqualify chatkani ko anna mayam yaring gai hojik khoi Priyadarshini ka Johnson ga gi moi maming je yumnak yaw trabani disqualify chatlabani ko ano amuk hanna start tawbiro mathangda ekhoi sum lai mathangda mayam Purnima Puyam la ingocha Puyam yari pok sila ko moi si sum duplicate content oire Puyam Roji Devi mayam sila su Puyam Roji Devi to Puyam Roji Devi gi mayam anirak yaure ko Puyam Devi ani yauramina amana ahan bagi Puyam Roji Devi sina Pukhrambam Bhubon Sanagi oiba adu amasina ani subasina Boicha Pukhrambam gi amana pisum thong ningom lera amana kongba makhana naibam laikai genuine ni ko mayam duplicate natte ko adumaina khoina sumaina thengna jarak pa singse sisina aikhoina amuk number 1 and number 2 haiga khoina share tawjaiba mathang karigumba se Puyam Roji atopanga lakta gadi number 3 hai lakadoine ba
ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯔꯥꯈꯤ ꯅꯤꯡꯊꯧꯖꯝꯁꯤꯁꯨ ꯃꯌꯥꯝ ꯑꯅꯤ ꯁꯨꯏ ꯔꯥꯈꯤ ꯅꯤꯡꯊꯧꯖꯝ ꯑꯃꯅ ꯋꯥꯍꯦꯡꯕꯝ ꯔꯥꯃꯦꯁ ꯃꯩꯇꯩ ꯑꯃꯅ ꯔꯥꯃꯦꯁ ꯃꯩꯇꯩ ꯑꯁ ꯑꯃꯅ ꯌꯨꯝꯅꯥꯛ ꯌꯥꯎꯋꯦ ꯑꯃꯅ ꯌꯨꯝꯅꯥꯛ ꯌꯥꯎꯗꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯌꯨꯝꯅꯥꯛ ꯌꯥꯎꯕꯁꯦ ꯑꯣꯏꯅ ꯂꯧꯈꯠꯂꯒꯦ ꯑꯃꯁꯦ ꯀꯛꯈ꯭ꯔꯒꯦ ꯁꯤ ꯀꯛꯑꯒꯦꯀꯣ ꯌꯨꯝꯅꯥꯛ ꯌꯥꯎꯕꯁꯤꯅ ꯊꯅꯝꯃꯒꯦ ꯃꯌꯥꯝ ꯑꯅꯤꯅꯤ ꯊꯥꯖꯟꯕꯤꯔꯛꯀꯅꯨꯀꯣ ꯑꯅꯤꯅꯤ ꯊꯥꯖꯟꯕ ꯑꯗꯨꯝ ꯍꯣꯇ꯭ꯔꯣꯡ ꯍꯣꯟꯅ ꯎꯏꯌꯦꯕ ꯔꯟꯖꯤꯇꯥꯁꯦ ꯃꯌꯥꯝ ꯌꯨꯝꯅꯥꯛ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯂꯝꯅꯤꯀꯣ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯇꯝ ꯂꯩꯔꯤ ꯔꯣꯖꯤꯇꯥ ꯍꯦꯔꯣꯆꯟꯗ꯭ꯔ ꯃꯌꯥꯡ ꯂꯥꯡꯖꯤꯡ ꯐꯨꯝꯂꯧꯗꯒꯤꯀꯣ ꯃꯌꯥꯝ ꯄꯥꯎ ꯑꯝꯇꯪ ꯄꯤꯕꯤꯌꯣ ꯃꯥꯁꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯃꯥꯁꯨ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯋꯤꯅꯔ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯃꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯂꯕꯅꯤꯀꯣ ꯔꯣꯅꯤꯕꯂꯥꯁꯨ ꯌꯨꯝꯅꯥꯛ ꯌꯥꯎꯔꯛꯇꯦ ꯔꯤꯁꯤꯀꯥꯟꯇꯁꯨ ꯌꯨꯝꯅꯥꯛ ꯌꯥꯎꯔꯛꯇꯦ ꯃꯌꯥꯝ ꯌꯥꯔꯤꯈꯩ ꯐꯨꯜ ꯗꯤꯇꯦꯜꯁ ꯍꯥꯞꯄꯤꯌꯨ ꯍꯥꯏꯖꯕꯗꯨꯅꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯆꯠꯀꯅꯤꯀꯣ ꯑꯗꯨꯒ ꯁꯥꯏꯈꯣꯝ ꯕꯤꯖꯌꯥꯗꯦꯕꯤꯁꯨ ꯁꯥꯏꯈꯣꯝ ꯕꯣꯏꯁꯤꯡ ꯀꯥꯏꯔꯪ ꯃꯅꯤꯡ ꯂꯩꯀꯥꯏ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕꯁꯦ ꯀꯛꯆꯔꯒꯦ ꯃꯍꯥꯛꯁꯦ ꯑꯅꯤꯔꯛ ꯊꯥꯖꯤꯜꯂꯛꯏꯀꯣ ꯑꯗꯨꯒ ꯁꯅꯥꯕꯝ ꯗꯦꯕꯔꯥꯅꯤ ꯗꯦꯕꯤ ꯁꯅꯥꯕꯝ ꯁ꯭ꯌꯥꯝ ꯁꯤꯡ ꯌꯥꯔꯤꯄꯣꯛ ꯁꯤꯃ ꯃꯌꯥꯝ ꯑꯗꯨꯝ ꯀꯛꯈ꯭ꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯍꯧꯖꯤꯛ 600 ꯌꯧꯁꯜꯂꯛꯑꯦ ꯑꯗꯣ ꯁꯞꯅꯥ ꯁꯟꯖꯅꯥ ꯀꯩꯁꯥꯝꯁꯦ ꯑꯅꯤ ꯂꯥꯛꯏ ꯁꯟꯖꯅꯥ ꯀꯩꯁꯥꯝꯁꯦ ꯈꯨꯔꯥꯏ ꯆꯤꯉꯥꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯒ ꯈꯨꯔꯥꯏ ꯆꯤꯉꯥꯕꯝ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯒ ꯑꯗꯣ ꯈꯨꯔꯥꯏ ꯆꯤꯉꯥꯕꯝ ꯂꯩꯀꯥꯏꯁꯦ ꯀꯛꯆꯔꯒꯦꯀꯣ ꯆꯤꯉꯥꯡꯕꯝ ꯂꯩꯀꯥꯏꯅ ꯆꯨꯝꯒꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯃ ꯀꯛꯑꯦ ꯁꯄꯅꯥ ꯊꯥꯡꯖꯝꯁꯦ ꯁꯄꯅꯥꯁꯦ ꯃꯌꯥꯝ ꯑꯅꯤ ꯂꯥꯛꯏ ꯁꯄꯅꯥ ꯑꯅꯤꯁꯦ ꯑꯗꯨꯝ ꯑꯃ ꯀꯛꯑꯒꯦꯀꯣ ꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯅꯤꯁꯦ luwang athokpam spelling chap chamana hore ndom automatic ka age sarangthem dipika lei sarangthem dipika chanu se maming chap manai ko ado nupa maming di husband maming di khenai sida yengbiyo amana bikas oinam hai amana oinam bikas hai ani se yam singba mali ko ani onthok ondin tor hapai ba amana chorchanpur khuga tampak hai amana khoi churachanpur khuga tampak zoweng hai haidi ani se mana dana ba hai tare ne yam silai ba duna khoina ama dum kano terminate tawrani ba only one participant khatani ko yam ya doi se ani ya de ko mayam khoi gi se isa soidana khotana aniak thajan bi ba tor ko no khoi loi detect tawjai ko ado mayam khoi gi se samna habda mayam da khoi maitai nupi ngata oibra haise mayam hangi eba maitai nupi khatagi na teba ningol chakoba celebrating family haibani ko ningol chakoba celebrating family oibu oiragadi maitai oigera muslim oigera any manipur le bire any frup amagi chinla oibiba matamda singamai 360 da dum handaki registration se dum tobiba yai ko aduga mau oigadabani ko mayam married women oigadabani ko sisima leire ado mayam sum do shalakpai matong ina hodise thangjam rosni la e mai yumna mai husband maming thangjam prasanta lamding makha lekai mayam sisu akhoi kano tawrani ko thangjam rosni devi se ama kakhrani ko ani surombagi aduga mayam khoigi thoidingjam sarla devi ma se thaja dana ohom lakni ko thaja lai se yengbi ohom lak register tawbira ine thoidingjam sarla devi si se khoina ani kakhrani ko horen thokchom sarika mayam chap manare sisu aduga mathangda thokchom rakesh meitai sip chamanare nupa da su mayam duplicate tholok pa yawi ko nupa gi duplicate ta di yenga roi akhoina yenga doi si nupi gi duplicate tani ko yenga doi si kagino da applicant se nupi ne ba yenga ise aduna si simadi mayam mayeng lamjaw makha lekai mayeng bam lamjaw makha lekai akhoina thokchom sumolini gi sisu akhoina ama minimize tawrani ama ka khrani asoiba magi aduga thongnawjam ongbi omita devi sigi so ama la e toijam raju devi haise mayam ahumlak yaurei ko aduna mayam toijam raju devi gi se maming chap mana boi banina khoina minimize tawrani ka khrani ani ka khrani ama thanamani aduga tombisna chinga mayum ratan akoijam tombisna chinga mayum changa mayum hai ko changa mayum ratan akoijam kawa naurem laikai na imphal hai bane lamphal na ire ko anyway singumba aran ka lan badina te mai se typing mistake oi ga doini ko tombisna changa mayum gi se khoina amaka ani hojitum ka amage aduga tongbram ningol wahengbam ongbi jamuna leima chamana male tronglaubi moirang hai ramana ko amana tronglaubi hai ma je anyak thajalei aduna tronglaubi moirang se thanamaga tronglaubi dang hapame ko maya sumai tawdana wangkhem sonia rani mai mapuroi ming nong thombam dhiras mitai ko ani amadi spelling la laga thajale ko sida mana dreba homak seloi mana ga dabne spelling la la thajale duduna sonia rani ki se mayam achumba makhak thanamaga ani minimize tawrani ko aduga mayam mathang sumlak se yengkhom hemolata laisom priyo maitai hai ko pukhau khabam ayalekai mayam sisisu khoina minimize tawrani ama kakhrani ko yumnam kamala se mayam khoigi kainoni ko ani mai se ani thajale mayam yeng biyo ko yumnam kamala ko thajan se amana suranjoy yumnam amana yumnam suranjoy
sumaina flip tawai maming se nupa gi maming se makhadang on thuoga ma se ani thajale eba ko ado ngasai gi consciously khangna thajaleira or participate aniak tawning bagi tawraira haibadu de khoi knowledge leijadre tawbadabu mayam da haijaning base ngasai participant maming se chatkani ba participant maming se khoina hayang aadhar card ta mingduga kariumba chanaram da ta ga den madu su disqualified oiga doine ba ko aduna mayam da haijaning base mayam samuro mayai lekai da lebiribi yumnam kamalagi ani thajan birak pase khoi suranjoy yumnam se noin thamjare ko ama kakchare Yumnam Surjalata Devi, Yumnam Surjalata. Ani lai Yumnam mai mapuroi baming Yumnam Roman Kumar Singh, Aduga sida Yumnam Kuno maning lekai Bisnurpur district hai. Ma ani thazalai ko ani sida amma kakrani. Aduga amana makhada quite last mayam yumbiyo makhada quite last Yumnam Sanjanita Devi hai ko makhadi so Yumnam Sanjanita Devi dom hai atopana Sandy akoijam hai ko akoijam Arun Singh hai mai mapuroi baming singjamai mayam bam lekai ado mahak kisu mayam ani se akoi kakhrani chap manare ko duplicate content lak panina mayam kakhrani sumain tawdana atai sibudi mayam akhoina akoigi remove duplicate sa changa kanda adum keno applicant ki maming da hai tare sisna shortcut neba excel gi ado serial number spouse da duplicate thamani aduga applicant name da duplicate lak pasing loi kakhrani ba mayam yengmina siko kyam kakhrage do loi kakre 37 duplication lai ani ni thajan ba 30 second lak pane ado mayam hoji phawbada hai tare hoji phawbada miyoi kayana khoi thajala age habdo mayam yumina siko list se khoi chingkhachare ine matonde chingkhachare ine ado matonde chingkhale aduga mayam da hoji phawbada miyoi kayana thajala abage haibaduni ko mayam wari khoi hoji mayam da laksaga doise mayam yengmina se aduga total se kaya leibano haibdo mayam da share tawjarake ko mayam se chingbiyo yengbiyo phanam yame ko mayam ado mapung pharani haina khale Koi sponsor se yam low roi mi 30 dagina 50 bhaw badang oini 30 dagina 50 bhaw ai se winner ma sing 30 50 oi doine ba 30 dagina 50 bhaw 400 yo re mayam ko adu doga koi gi se comment pa jar ke ko mayam si heloi baga hoji faw da valid participant lei se mayam 754 ne ba but online da di mayam kya lei yang biu ko online da kya lei 754 se mayam 824 ne ba 724 minus 824 din mi chama maya ne duplicate chalise mi chama ya ni ko thajan ba yari mayam comment pa jaba haujarage mayam ki comment pa ba haujarage mayam ki comment pa jarage kaile koisini matrix in sinjaba handa kisina ahum lak su bane mayam do technical partners LMP Technologies Private Limited ado mayam comment kai lege comment pa jarake ko comment pa jarake comment where is the comment comment over khangdre mayam comment pa jage ko adu khangdaba sing do khoigi kai haini mayam da share taw jage ko stay pa jarake mayam ki comment pa jage magnifier mayam comment para ke ko laisabisu ningol ne laisabisu yawan biyo haye chalem bi chanu mathang chahida yawan jarage handaki oina di ahoi mamang chahida ning singjamai da gi mayum pan gi bi ningol singi da toin tau gimne ba ko ado handaki sum chau thorok pane aduna laisabi duna khoi mo era kan da di oiramaga di yaw ya jaga da handaki si oina di mau nga khak ta gi oin tau jam chawra da badu duna ne waro bi no manipur pumba gi laisabi mo thajalak ta ri kari no oidoi sam ta khan bi yu ne Kamain tau doino hai riye akoi gyana chan keno na akoi kamain tau doino hai se caption da loi ijarabane aduga Romania ngangbam na hai wi rei se akoi registration su tawjakhre photo su thajakhre do photo di sin tawbirakri hai network mayam horen evening da sin tarokani ko adu punna upload tarokadoni horen evening amu hoi chumme saubi ba yade hai karam bagino successful oire hai base kamaina khangni mayam hek thajan gi bagane hek thajan gi baga dom successful hairakani adum haidi samna habada mayam ko khoina mayam da su dum demo dum uchage ba madudi khoina kamaina khoigi kano tauge haba poto kamaina register tawi habi poto mayam da su demo uchage kamai tau doino haba poto uchage ko
ꯃꯌꯥꯝꯁꯦ ꯏꯔꯥꯏꯗꯤ ꯂꯥꯏꯕꯅꯦ ꯏꯔꯥꯏ ꯂꯥꯏ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯃꯤꯗꯗꯤ ꯍꯦꯛꯇ ꯈꯪꯉꯣꯏꯗꯣꯏꯅꯤꯗꯅ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯅꯅꯕꯗꯣ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯂꯤꯡ ꯑꯃ ꯌꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯦꯌꯔ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯂꯤꯡ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ ꯂꯤꯡꯁꯤꯗ ꯑꯍꯥꯟꯕ ꯆꯪꯕꯤꯕ ꯃꯇꯝꯗ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯇꯥꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁꯦ ꯃꯌꯥꯝ ꯌꯥꯎꯕꯅꯦꯕ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯎꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯎꯍꯟꯖꯔꯤꯁꯦ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯗꯣꯝꯒꯤ ꯁꯤꯗꯩꯁꯤ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯃ ꯂꯣꯏꯅ ꯄꯥꯕꯤꯔꯣꯕ ꯂꯣꯏꯅ ꯄꯥꯕꯤꯔꯦ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯈꯪꯉꯦ ꯎꯔꯦ ꯈꯪꯉꯦ ꯍꯥꯏꯔ ꯀꯥꯟꯗꯅꯦ ꯃꯌꯥꯝꯁꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯅꯦ ꯁꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯋꯥꯆꯦꯞ ꯅꯝꯕꯔꯁꯦ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗꯅꯤꯀꯣ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯊꯥꯕꯤꯔꯣ ꯍꯥꯏꯁꯦ ꯐꯣꯇꯣꯗꯣ ꯑꯞꯂꯣꯗ ꯇꯧꯔꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯁꯤ ꯑꯞꯂꯣꯗ ꯁꯤꯒꯤ ꯃꯤꯡ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤ ꯌꯥꯎꯔꯒꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯑꯞꯂꯣꯗ ꯇꯧꯖꯔꯤꯗꯨꯗꯤ ꯑꯗꯣꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯔꯤ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒꯤ ꯄꯦꯖꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯕꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛꯀꯧꯕꯗ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯌꯥꯏ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯐꯣꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯗꯣꯝꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯝ ꯁꯦꯠꯄꯤꯔ ꯂꯣꯏꯔꯦ ꯑꯗꯨ ꯊꯣꯏꯅ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯅꯤꯌꯣꯝ ꯂꯩꯇꯦꯀꯣ ꯃꯌꯥꯝꯗꯣ ꯃꯈꯥꯗ ꯃꯊꯛꯇ ꯄꯤꯔꯤꯕ ꯄꯣꯏꯟꯁꯤꯡꯁꯦ ꯌꯥꯔꯦ ꯍꯥꯏꯔ ꯀꯥꯟꯗꯅꯤꯀꯣ ꯑꯥꯏ ꯑꯦꯒ꯭ꯔꯤ ꯇꯨ ꯗ ꯇꯔꯝꯁ ꯑꯦꯟ ꯀꯟꯗꯤꯁꯟꯁ ꯑꯣꯐ ꯗ ꯀꯟꯇꯦꯁ ꯑꯥꯏ ꯑꯦꯒ꯭ꯔꯤ ꯇꯧꯔꯦ ꯖꯣꯏꯟ ꯀꯟꯇꯦꯁ ꯌꯥꯎꯔꯦ ꯅꯦꯝ ꯑꯣꯐ ꯗ ꯅꯤꯡꯉꯣꯜꯁꯦ ꯃꯌꯥꯝ ꯁꯤꯡꯖꯃꯩ 360 ꯍꯥꯏꯖꯔꯒꯦꯀꯣ ꯃꯌꯥꯝꯒꯤ ꯁꯦꯝꯄꯜ ꯑꯣꯏꯅ ꯁꯨꯝ ꯎꯠꯇ꯭ꯔꯣꯕꯅꯤꯅ ꯁ꯭ꯄꯥꯎꯁ ꯅꯦꯝꯁꯤꯅ ꯑꯩꯈꯣꯏ S360 ꯍꯥꯏꯖꯔꯒꯦꯀꯣ ꯐꯨꯜ ꯑꯦꯗ꯭ꯔꯦꯁꯁꯤ ꯃꯌꯥꯝ ꯁꯤꯡꯖꯃꯩ ꯍꯥꯏꯖꯔꯒꯦꯀꯣ ꯁꯤꯡꯖꯃꯩ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯃꯗꯤ ꯌꯥꯝ ꯇꯁꯦꯡꯅ ꯌꯥꯝꯅ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯀꯥꯟꯗ ꯋꯤꯅꯔ ꯑꯣꯏꯔꯀꯥꯟꯗ ꯑꯁꯦꯡꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯃꯗꯤ ꯄꯤꯕꯤꯌꯨꯀꯣ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ 1 2 3 4 5 6 7 8 9 ꯃꯌꯥꯝ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤꯀꯣ 10 ꯗꯤꯖꯤꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯣꯏꯗꯣꯏꯅꯤꯀꯣ 10 ꯗꯤꯖꯤꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯃ ꯄꯤꯕꯤꯔꯣ ꯑꯗꯨꯒ ꯑꯣꯜꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯁꯨ ꯑꯗꯨꯝ ꯄꯤꯕꯤꯌꯣꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯦ ꯑꯣꯜꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯁꯦ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯃꯗꯣ ꯄꯥꯏꯔꯛꯇꯕ ꯃꯇꯝꯗ ꯁꯤꯒꯤ ꯑꯣꯜꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯙꯥꯔꯒꯤ ꯂꯥꯁ ꯗꯤꯖꯤꯠ ꯍꯥꯏꯁꯦ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯙꯥꯔ ꯀꯥꯔꯠꯇꯣ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯑꯙꯥꯔ ꯀꯥꯔꯠꯇ ꯌꯥꯎꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯅꯝꯕꯔ ꯑꯣꯐ ꯗꯤꯖꯤꯠꯁꯇꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ 12 ꯗꯤꯖꯤꯠꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯃꯌꯥꯝ 12 ꯗꯤꯖꯤꯠꯁ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯗ ꯂꯥꯁ 4 ꯗꯤꯖꯤꯠꯁ ꯑꯣꯐ ꯑꯩꯒꯤ ꯑꯙꯥꯔ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤ ꯃꯅꯤꯡꯒꯤꯁꯦ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯁꯦ 8326 ꯌꯥꯔꯦꯀꯣ ꯗ ꯂꯥꯁ 4 ꯗꯤꯖꯤꯠꯁ ꯑꯣꯐ ꯃꯥꯏ ꯑꯙꯥꯔ ꯏꯁ 8326 ꯑꯗꯣ ꯃꯌꯥꯝ ꯃꯥꯏ ꯑꯙꯥꯔꯗꯣ ꯅꯨꯄꯤꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯦꯄ꯭ꯂꯤꯀꯥꯟꯁꯤꯒꯤ ꯑꯣꯏꯒꯗꯕꯅꯤꯀꯣ 8326 ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯐꯨꯜ ꯑꯙꯥꯔ ꯗꯤꯇꯦꯜꯁ ꯂꯧꯗꯦꯕ ꯑꯗꯣ ꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯁꯦꯕ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯇꯦꯛꯅꯤꯀꯦꯜ ꯄꯥꯔꯠꯅꯔ LMP ꯇꯦꯛꯅꯣꯂꯣꯖꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯠ ꯏꯔꯦꯀꯣ ꯃꯌꯥꯝ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤꯀꯣ ꯇꯦꯛꯅꯤꯀꯦꯜ ꯄꯥꯔꯠꯅꯔꯁꯦ ꯁꯤꯡꯃꯩꯇ꯭ꯔꯤꯁꯤꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯌꯥꯝ ꯁꯤ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯋꯥꯔꯤ ꯑꯇꯣꯞꯄ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯦ ꯑꯗꯣ ꯑꯗꯣꯝꯅ ꯊꯥꯖꯗꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯅ ꯊꯥꯖꯗꯗꯅ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯒꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯆꯪꯉꯝꯃꯗ꯭ꯔꯅꯦ ꯀꯥꯏꯅꯒ ꯍꯟꯖꯟꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯒꯦ ꯑꯃꯨꯛ ꯊꯥꯖꯟꯒꯦ ꯑꯁ ꯃꯣꯏ ꯈꯪꯉꯝꯃꯣꯏ ꯈꯣꯠꯂꯝꯃꯣꯏ ꯍꯥꯏꯕꯗꯣ ꯈꯟꯕꯤꯒꯅꯣꯕ ꯗꯇꯥꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯑꯦꯕ꯭ꯔꯤꯊꯤꯡ ꯏꯁ ꯑꯩꯈꯣই ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯅꯥꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯊꯥꯖꯜꯂꯛꯏ ꯀꯅꯥꯅ ꯍꯟꯖꯟꯅ ꯊꯥꯖꯜꯂꯛꯏ ꯀꯥꯏꯁꯦ ꯂꯣꯏ ꯎꯏꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯅ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯟꯇꯦꯟ ꯊꯥꯖꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯊꯥꯖꯒꯦ ꯑꯗꯣ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯈꯪꯅꯤ ꯍꯥꯏꯕꯁꯤꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤꯀꯣ ꯍꯧꯖꯤꯛ ꯄꯤꯖꯔꯤꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯌꯦꯡꯖꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯤ ꯀꯦꯞꯁꯟꯗ ꯂꯣꯏ ꯏꯖꯔꯦꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯗꯣ ꯉꯁꯥꯏꯗꯩ ꯍꯥꯏꯖꯔꯤ ꯃꯌꯥꯝꯁꯤꯅꯦ ꯑꯩꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯑꯕꯦ ꯕꯤ ꯄꯤꯡꯀꯤꯒꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯄꯤꯖꯕꯅꯦ ꯃꯗꯨꯒꯤ ꯅꯝꯕꯔꯗꯨꯗ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯈꯨꯠꯊꯥꯡꯗꯨ ꯂꯩꯇꯅꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯔꯛꯀꯗꯧ ꯅꯠꯇꯦꯕ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯌꯥꯎꯗꯦꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯩ ꯂꯤꯁꯁꯦ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯔꯤꯕ ꯂꯤꯁꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯎꯗꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯇꯣ ꯊꯥꯕꯅꯦ ꯗꯦꯂꯤꯚꯔ ꯇꯧꯗꯅ ꯂꯩꯌꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗ ꯄꯨꯡ 8 9 10 ꯁ꯭ꯋꯥꯏꯁꯤꯗ ꯗꯦꯂꯤꯚꯔ ꯇꯧꯔꯛꯀꯅꯤ ꯉꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯋꯥꯏꯐꯥꯏ ꯁꯝꯃꯛꯀꯗꯣꯏꯅꯦꯕ ꯏꯒꯤꯗꯤ ꯌꯥꯎꯕꯨ ꯌꯥꯎꯗꯦꯅꯦ ꯍꯥꯏ ꯀꯩꯅꯣ ꯑꯩꯒꯤꯗꯤ ꯌꯥꯎꯗꯦꯅꯦ ꯍꯥꯏ ꯌꯥꯎꯔꯝꯒꯅꯤꯌꯦ ꯃꯌꯥꯝ ꯂꯤꯁ ꯊꯥꯒꯠꯆꯔꯛꯀꯦ ꯌꯦꯡꯕꯤꯌꯨꯀꯣ ꯂꯤꯁ ꯊꯥꯒꯠꯆꯔꯛꯀꯦ ꯀꯝ ꯇꯧꯕꯅꯣ ꯁꯤꯕꯨ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯏꯖꯕꯅꯦ ꯃꯤ ꯀꯌꯥ ꯑꯣꯏꯒ ꯂꯤꯃꯤꯠꯁꯦ ꯍꯥꯏ ꯂꯤꯃꯤꯠ ꯂꯩꯇꯤꯌꯦ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯐꯥꯎ ꯌꯥꯏꯌꯦ ꯃꯤ ꯔꯦꯖꯤꯁꯇꯔꯕꯨ ꯇꯧꯕꯤꯔ ꯃꯤꯗꯨꯅ ꯚꯦꯂꯤꯠ ꯑꯣꯏ ꯍꯥꯏꯇꯥꯔꯗꯤꯀꯣ ꯑꯗꯨꯝ ꯂꯤꯃꯤꯠ ꯂꯩꯇꯤꯌꯦ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯌꯥꯅꯤꯌꯦ ꯑꯗ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯀꯦꯞꯁꯟꯗ ꯂꯣꯏ ꯗꯤꯇꯦꯜꯁ ꯍꯥꯞꯆꯔꯤꯗꯨꯗꯤ ꯁꯨꯅꯤꯕꯂꯥ ꯂꯧꯔꯦꯝꯕꯝ ꯏꯁꯥ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯊꯥꯕꯤꯔꯛꯄ ꯂꯤꯁꯁꯤꯡꯒꯤ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯊꯥꯖꯤꯟꯕ ꯌꯥꯔꯤꯕꯣ ꯌꯥꯔꯤꯌꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯐꯥꯎꯗ ꯑꯗꯨꯝ ꯌꯥꯅꯤꯌꯦ ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔ ꯂꯥꯁꯁꯤꯐꯥꯎ ꯑꯗꯨꯝ ꯌꯥꯍꯟꯖꯒꯦ ꯑꯩꯒꯤ ꯌꯥꯎꯔꯕ ꯃꯤꯡ ꯊꯦꯡꯅꯗꯦ ꯑꯃꯨꯛꯇ ꯊꯥꯔꯛꯎꯔꯥ ꯍꯥꯏꯔꯤꯌꯦ
ꯊꯥꯖꯟꯕꯤꯔꯛꯄ ꯌꯥꯏ ꯇꯧꯕꯗꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯡꯗ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯤꯡ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯑꯗꯣ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯑꯕꯦꯒꯤꯁꯦ ꯑꯕꯦ ꯕꯤ ꯄꯦꯡꯀꯤꯒꯤꯁꯦ ꯑꯩ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯏꯗ ꯃꯤꯡ ꯌꯥꯎꯕ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯥꯒꯤ ꯑꯜꯐꯥꯕꯦꯇꯤꯀꯦꯜ ꯑꯣꯔꯗꯔꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯐꯣꯇꯣꯁꯤ ꯋꯥꯆꯦꯞꯇ ꯊꯥꯔꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔꯗꯣ ꯑꯗꯨ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯡꯃꯩ3ꯁꯤꯒꯤ ꯄꯦꯖꯇ ꯅꯠꯇꯦꯀꯣ ꯊꯥꯔꯛꯀꯗꯣꯏꯁꯦ ꯅꯝꯕꯔꯗꯨꯗ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯀꯃꯥꯏꯅ ꯀꯥꯏꯗ ꯊꯥꯖꯤꯜꯂꯛꯀꯗꯣꯏꯅꯣ ꯍꯥꯏꯔꯤ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯗꯤꯇꯦꯜꯁ ꯑꯝꯇꯪ ꯆꯪꯕꯤꯌꯨꯀꯣ ꯂꯤꯃꯤꯠ ꯂꯩꯇꯦꯀꯣ ꯂꯤꯡꯛ ꯄꯤꯕꯤꯌꯨ ꯍꯥꯏ ꯂꯤꯡꯛꯁꯦ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯕꯅꯦ ꯁꯨꯔꯖꯤꯠ ꯅꯥꯎꯔꯦꯝ ꯑꯗꯨꯒ ꯗꯤꯇꯦꯜꯁꯇ ꯂꯣꯏꯅꯃꯛ ꯏꯖꯔꯕꯅꯤꯀꯣ ꯀꯦꯞꯁꯟꯗ ꯀꯃꯥꯏꯅ ꯊꯥꯖꯟꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯇꯝ ꯂꯩꯔꯤꯌꯦ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯂꯥꯏꯛ ꯈꯔ ꯇꯧꯕꯤꯔꯛꯎꯅꯦ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯤ ꯂꯣꯏ ꯎꯔꯤꯁꯦ ꯌꯦꯡꯉꯣ ꯂꯥꯏꯛꯀ ꯑꯗꯩꯗꯤ ꯂꯞ ꯁꯥꯏꯟꯒ ꯊꯥꯖꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯁꯤ ꯂꯣꯏ ꯄꯥꯏꯊꯣꯔꯛꯀꯗꯣꯏꯅꯦ ꯑꯗꯣꯝꯕ ꯂꯞ ꯁꯥꯏꯟ ꯀꯥꯞꯁꯤꯜꯂꯛꯄ ꯂꯣꯏ ꯎꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯨ ꯌꯥꯔꯤꯕꯣ ꯍꯥꯏꯔꯤꯌꯦ ꯍꯧꯖꯤꯛꯁꯨ ꯌꯥꯔꯤꯌꯦ ꯌꯥꯝ ꯂꯩꯔꯤꯌꯦ ꯃꯇꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯊꯨꯅ ꯌꯥꯡ ꯊꯥꯖꯟꯕꯤꯔꯛꯑꯣ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥ ꯈꯛꯀꯤ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯁꯤꯡꯖꯃꯩꯒꯤ ꯅꯤꯡꯉꯣꯜ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯇꯧꯖꯈꯤꯕꯀꯣ ꯑꯗꯩꯗ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ 300-400ꯒꯨꯝꯕ ꯇꯧꯈꯤ ꯇꯣꯇꯦꯜꯗ ꯑꯗꯣ ꯁꯤꯡꯖꯃꯩꯒꯤ ꯅꯤꯡꯉꯣꯜ ꯅꯠꯇꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯉꯣꯜ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗꯕꯨꯗꯤ ꯁꯤꯡꯖꯃꯩ ꯅꯤꯡꯉꯣꯜ ꯈꯛꯀꯤ ꯑꯣꯏꯅ ꯇꯧꯈꯤꯀꯣ ꯑꯗꯣ ꯐꯣꯇꯣ ꯀꯟꯇꯦꯁ ꯑꯣꯏꯅ ꯇꯧꯈꯤꯕꯅꯦ ꯃꯃꯥꯡꯗꯨꯗꯗꯤ ꯃꯌꯥꯝꯁꯦ ꯔꯤꯌꯦꯛꯁꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯇꯧꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯔꯤꯌꯦꯛꯁꯟ ꯇꯧꯕꯤꯔꯛꯄꯁꯤꯡ ꯂꯞ ꯁꯥꯏꯟꯗꯒꯤ ꯃꯌꯥꯝ ꯁꯥꯎꯕꯒꯤ ꯔꯤꯌꯦꯛꯁꯟꯒꯗꯣ ꯍꯥꯞꯆꯜꯂꯛꯑꯣ ꯁꯥꯎꯕꯒꯤ ꯔꯤꯌꯦꯛꯁꯟ ꯅꯣꯛꯄꯒꯤ ꯔꯤꯌꯦꯛꯁꯟ ꯍꯥ ꯔꯤꯌꯦꯛꯁꯟꯒꯗꯣ ꯂꯣꯏ ꯍꯥꯞꯆꯟꯕꯤꯔꯣ ꯂꯣꯏ ꯎꯗꯣꯏꯅꯦ ꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯊꯥꯒꯠꯄ ꯌꯥꯎꯔꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯌꯥꯗꯤꯌꯦ ꯐꯣꯇꯣꯗꯨꯗꯤ ꯖꯁ ꯐꯣꯔ ꯗ ꯅꯦꯝ ꯁꯦꯛꯅꯦꯕꯀꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯤ ꯍꯥꯏꯅ ꯎꯍꯟꯕꯩ ꯋꯥꯅꯦꯕꯀꯣ ꯔꯥꯅꯤꯕꯂꯥ ꯂꯤꯁꯇꯨꯗ ꯌꯥꯎꯕ ꯌꯦꯡꯕꯤꯌꯨ ꯂꯤꯁꯁꯦ ꯑꯩꯈꯣꯏ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯊꯥꯖꯟꯕ ꯌꯥꯗꯣꯏꯅꯣ ꯏꯕꯨꯡ ꯊꯨꯅ ꯌꯥꯡꯅ ꯊꯥꯖꯟꯕꯤꯔꯛꯑꯣ ꯆꯥꯛꯀꯧꯕ ꯂꯣꯏꯕ ꯐꯥꯎ ꯍꯟꯗꯛ ꯑꯣꯛꯇꯣꯕꯔ ꯁꯤꯐꯥꯎꯗꯤ ꯐꯨꯜ ꯌꯥꯅꯤꯕꯀꯣ ꯑꯗꯨꯝ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯂꯤꯡꯛꯇꯨꯗ ꯐꯣꯇꯣ ꯍꯥꯞꯄꯒꯤ ꯌꯥꯎꯗꯦ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯣꯇꯣ ꯍꯥꯞꯄꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯦ ꯋꯥꯆꯦꯞ ꯅꯝꯕꯔꯗꯨꯗ ꯊꯥꯕꯤꯔꯛꯀꯗꯕꯅꯦ ꯑꯇꯣꯞꯄ ꯋꯥꯆꯦꯞꯇ ꯅꯝꯕꯔꯗ ꯅꯠꯇꯦꯀꯣ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯦ ꯁꯤꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔꯁꯤꯗ ꯁꯥꯎꯕꯒꯤ ꯊꯥꯕꯤꯔꯛꯑꯣ ꯁꯥꯎꯕꯒꯤ ꯃꯀꯣꯛ ꯇꯥꯡꯕ ꯁꯥꯎꯕꯒꯤꯁꯦ ꯇꯣ ꯌꯥꯎꯔꯛꯑꯦ ꯂꯞ ꯁꯥꯏꯟꯒꯗꯣ ꯇꯧꯕꯤꯔꯛꯑꯣ ꯂꯞ ꯁꯥꯏꯟꯒꯗꯣ ꯑꯗꯣ ꯃꯌꯥꯝꯁꯦ ꯐꯣꯇꯣ ꯊꯥꯒꯠꯄꯗꯤ ꯌꯥꯎꯔꯛꯂꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯦ ꯂꯤꯁꯇꯨꯗ ꯌꯦꯡꯕꯤꯌꯣ ꯂꯤꯁ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯨ ꯊꯥꯖꯟꯕ ꯌꯥꯔꯤꯀꯣ ꯂꯣꯇ꯭ꯔꯤꯁꯦ ꯗꯦꯠ ꯀꯌꯥꯅꯣ ꯍꯥꯏ ꯂꯣꯇ꯭ꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯣꯛꯇꯣꯕꯔ ꯍꯦꯛ ꯂꯣꯏꯕꯒ ꯅꯕꯦꯝꯕꯔ ꯐꯥꯔꯁ ꯋꯤꯛꯇ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯗꯦꯠꯃꯛꯇꯤ ꯂꯦꯞꯇ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯖꯔ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯔꯒ ꯂꯥꯏꯚ ꯊꯥꯗꯣꯔꯛꯀꯗꯣꯏꯅꯤꯀꯣ ꯂꯣꯇ꯭ꯔꯤꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯂꯣꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯖꯒꯦ ꯐꯣꯇꯣꯁꯦ ट्रेडिशनल नत्रदि यादब्रो हाइरिए फोटोसे ट्रेडिशनल नत्रदि यादब्रो है ट्रेडिशनल नत्रदि मैम कमाइन थारके हाइनो सारी सला थारके हाइरो कइनोने ट्रेडिशनल सेटपियो कइनोदा अखोई इरमदम से योखतमिनसे केद्रोगे मैम निंगोल चाकोबा हाइजे मणिपुरी की निदना अन मणिपुरी की इरमदम सिगी येलहोमी सिंगी हाइजगे को येलहोमी सिंगी अखोई निंगोल चाकोबा पांथोकपिरिबा फैमिली की अखोई ट्रेडिशनल ड्रेस तो अदु ओइना सेटपिरो कैप्शन से कदाई चंगदोनो खंगद्रे हाइरिए पंगंगदा हंगे दुने मे बोबे इचन शर्मा अदुने पंगंगदा हंगे खंगदबे हंगजरिने कैप्शन से कदाई चंगदोनो अखोगी मसाई मयाम कैप्शन से कदाई चंगदोनो हंगबिरैको मयाम कैप्शन कमाई चंगदोनो दो हाइजगे मयाम अखोगी लाइव से मयाम ना उबिरिने बसे सिंगजमई 360 दा से समना हाबदा होजिकी लाइव से मयाम ना सुमाइना उरिने नत्रा सुमाइना उरिनेबा को सिसे मैम अखोई कमेंट सेक्शन दा पारिबा रिएक्शन तौनाई मैम लोई उरिनिको भूत का थादोरे है मैम कमेंट तरी तौबिरकनो रिएक्शन ओइन तौबिरो है कमेंट वाई चायबा अखोई मैम से कनो तौबियोबा अखोई येंबियोको कैप्शन हाइसे मैम सी येंबियोको से क्लिक तौ मतमदा तक लाउ नंबर मतमदा सी थोलकप्रे येंबियो मखादा अमुका हाइजगेको मैम सी वीडियो दो रेदने सुमाइना तक नंबियोबा तक नमकांदा सी थोलकप्रा सी थोलकप्रा मैम सी नंबियो थोलेतो अदुम चिंथरकान थोलकप्रा सीने हाबा सी लैसे कैप्शन ने हाबा मैम डिटेल्स सो से लोय इरे से इला लास्ट टेक्निकल पार्टनर LMP टेक्नोलॉजी प्राइवेट लिमिटेड से इरनी को अदो अमना मैम सिंगजमई 360 से इसिदा तकलाउ चंगबिरोबको सिंगजमई 360 से चंगबिरो अदुदुगा पोस्ट चंगबिरो पोस्ट चंगकांदा से सिंगजमई 360 इज लाइव नाउ ना लेरबा हौजी लाइव थारी हाइनिको लाइव नाउ हाइसे अदुगा से यंबियोको अदुगा से यंबियो सी मोर चंगनी अदुगा सिदा कैप्शन थोले तो मैम कैप्शन यंबा हाइते हाइरानु को मथा साहे कैप्शन यंबा हाइते हाइरानु यारनी को मैम अदुगा सेइदा पाबो थोकते जूम तौनिंगे हाइ थागेदी स्क्रीनशॉट तक लौबिरो अदुगा जूम तौ थर पारो याइको नोंमदा फोटो क्याम थारकदोइनो नोंमदा मैम अदोंगी फोटो अमखक थारा लोइरे कदोबे हंजन थारकदोइनो फोटो अमखतंग यावरगा दम यारेदना
ꯃꯊꯪꯗ ꯂꯤꯁ ꯑꯃꯨꯛ ꯉꯥꯏꯕꯒꯤ ꯑꯋꯥꯕ ꯂꯩꯗꯣꯏꯅꯦ ꯂꯤꯁꯁꯦ ꯍꯧꯖꯤꯛꯃꯛ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯋꯤꯗꯤꯟ 30 minutes ꯑꯗꯨꯝ ꯊꯥꯖꯔꯛꯑꯒꯦ ꯑꯗꯨꯝ ꯄꯦꯖꯇ ꯆꯪꯉꯒ ꯑꯗꯨꯝ ꯂꯦꯇꯦꯁ ꯑꯞꯗꯦꯠꯁꯤꯡ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯡ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗꯁꯨꯀꯣ ꯑꯁ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯔꯦ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯔꯦ ꯀꯥꯏ ꯍꯥꯏꯕꯤꯔꯛꯑꯣꯕ ꯌꯥꯏꯗꯅ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯐꯣꯇꯣ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯣ ꯍꯥꯏꯔꯤꯌꯦ ꯁꯥꯎꯕꯒꯤ ꯍꯦꯟꯃꯜꯂꯦꯀꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯁꯤ ꯇꯧꯔꯣ ꯑꯗꯣ ꯁꯥꯎꯕꯒꯤ ꯍꯦꯟꯃꯜꯂꯦ ꯁꯥꯎꯕ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯃꯀꯣꯛ ꯇꯥꯡꯕ ꯃꯀꯣꯛ ꯆꯥꯛꯄ ꯉꯥꯏꯈ꯭ꯔꯦ ꯍꯣꯏ ꯂꯞ ꯌꯥꯎꯔꯛꯏꯁꯤꯗ꯭ꯔꯥ ꯁꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯌꯦꯡꯊꯤꯅꯔꯀꯥꯟꯗꯗꯤ ꯆꯥꯎꯈꯠꯄ ꯀꯩꯝ ꯄꯨꯔꯛꯑꯣꯏꯀꯣ ꯈꯨꯕꯤꯒ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯌꯦꯁ ꯈꯨꯕꯤ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯌꯦꯡꯕꯤꯌꯨꯀꯣ ꯃꯊꯛꯇ ꯀꯩꯅꯣ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯏ ꯍꯥꯟꯅꯒꯤ ꯐꯣꯇꯣ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯆꯠꯄ ꯑꯣꯏꯔꯁꯨ ꯕꯠ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁ ꯑꯣꯏꯒꯗꯕ ꯂꯣꯇ꯭ꯔꯤ ꯑꯣꯏꯅ ꯇꯧꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯛ ꯌꯥꯝꯕꯗꯣ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏ ꯂꯥꯏꯛ ꯌꯥꯝꯕꯁꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯌꯥꯝ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯈꯤꯌꯦ ꯑꯗꯨꯗꯨꯅ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯊꯣꯛꯑꯦꯕꯀꯣ ꯕꯣꯠ ꯊꯥꯖꯟꯒꯦꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯇꯨꯗ ꯃꯤꯅ ꯕꯣꯠ ꯊꯥꯖꯟꯕꯤꯔꯛꯑꯦ ꯃꯤꯅ ꯚꯥꯏꯔꯁ ꯊꯥꯖꯟꯕꯤꯔꯛꯑꯒ ꯂꯥꯏꯛ ꯃꯁꯤꯡ ꯌꯥꯝꯍꯜ ꯂꯩꯔꯝꯃꯦ ꯑꯩ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯈꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯅ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯌꯦꯛꯅꯕ ꯊꯤꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯂꯥꯏꯛ ꯀꯟꯇꯦꯁ ꯇꯧꯈꯤꯕꯗꯣ ꯐꯣꯇꯣ ꯂꯥꯏꯛ ꯇꯥꯟꯅꯕꯗꯨꯕꯨꯗꯤ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯕ ꯃꯤ ꯃꯌꯥꯝ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯑꯗꯣ ꯀꯣꯛꯇꯤ ꯌꯥꯝ ꯃꯊꯥ ꯁꯥꯕ ꯈꯣꯟꯊꯤ ꯌꯥꯝ ꯆꯥꯈꯤ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯗꯨꯝ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯝ ꯂꯩꯖꯥꯔꯦ ꯃꯌꯥꯝ ꯑꯁ ꯄ꯭ꯔꯥꯏꯖ ꯂꯧꯕꯤꯌꯨ ꯍꯥꯏꯔꯀꯥꯟꯗ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯤ ꯑꯝꯇ ꯈꯟꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯃꯃꯥꯡ ꯆꯍꯤꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯤꯜ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯐꯤꯜ ꯇꯧꯏꯀꯣ ꯃꯃꯥꯡꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯣꯛꯍꯜꯂꯔꯣꯏ ꯁꯤ ꯍꯥꯏꯅ ꯂꯣꯇ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕ ꯂꯣꯇ꯭ꯔꯤ ꯑꯣꯏꯅ ꯇꯧꯗꯣꯏꯔോ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯛ ꯌꯥꯝꯕꯗꯣ ꯑꯣꯏꯗꯣꯏꯔꯣ ꯍꯥꯏ ꯂꯣꯇ꯭ꯔꯤ ꯇꯧꯗꯣꯏꯅꯦ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯇꯧꯈꯤ ꯑꯗꯨꯒ ꯑꯙꯥꯔꯗꯅ ꯑꯃꯨꯛ ꯏꯄꯥꯝꯂꯣꯝꯒꯤ ꯑꯣꯏꯕꯅꯤ나 ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯄ꯭ꯔꯣꯃꯤꯂꯥ ꯊꯧꯗꯥꯝꯁꯦ ꯄ꯭ꯔꯣꯃꯤꯂꯥ ꯊꯧꯗꯥꯝ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯤꯡ ꯏꯕ ꯃꯇꯝꯗ ꯇꯦꯝꯄꯔꯦꯔꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕ ꯑꯃꯒ ꯄꯔꯃꯅꯦꯟ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯕ ꯑꯃꯒ ꯌꯥꯎꯔꯝꯒꯅꯤꯕꯀꯣ ꯑꯗꯩꯗ ꯑꯗꯣꯝꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯆꯨꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯄ꯭ꯔꯣꯃꯤꯂꯥꯒꯤꯗꯣ ꯑꯗꯨꯝ ꯅꯧꯅ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣꯝꯒꯤ ꯑꯙꯥꯔꯗ ꯌꯥꯎꯔꯤꯕ ꯃꯤꯡꯗꯨꯅ ꯍꯌꯦꯡ ꯄꯣꯠꯇꯨꯅ ꯍꯌꯦꯡ ꯀꯩꯅꯣ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯔꯒ ꯃꯦꯞ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯆꯨꯝꯕꯗꯣ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯆꯨꯝꯕꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯖꯔꯒꯦ ꯗꯨꯄ꯭ꯂꯤꯀꯦꯠ ꯂꯥꯛꯑꯒꯁꯨ ꯑꯗꯨꯝ ꯗꯤꯇꯦꯛ ꯇꯧꯖꯒꯦꯕ ꯌꯥꯅꯤꯀꯣ ꯏꯆꯟ ꯅꯤꯡꯊꯧꯖꯝ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯙꯥꯔꯒ ꯃꯥꯟꯅꯍꯟꯗꯣꯏꯔꯣ ꯑꯃꯨꯛ ꯑꯗꯨꯗ ꯊꯥꯖꯟꯕꯁꯦ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛ ꯃꯥꯟꯅꯍꯟꯗꯣꯏꯔꯣ ꯑꯙꯥꯔꯗ ꯂꯩꯕꯗꯣ ꯑꯣꯏꯍꯟꯕꯤꯌꯣ ꯃꯌꯥꯝ ꯀꯣ ꯑꯙꯥꯔꯗ ꯂꯩꯕꯗꯣ ꯑꯙꯥꯔ ꯑꯞꯗꯦꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯄꯨꯔꯣꯏꯕꯗꯣ ꯑꯞꯗꯦꯠ ꯇꯧꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯅꯦꯕ ꯗꯣꯁꯥꯅꯤꯍꯦ ꯍꯥꯏꯔꯤꯁꯦ ꯅꯤꯄꯥꯒꯤ ꯊꯥꯂꯛꯄ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯅꯨꯄꯥꯒꯤꯁꯨ ꯌꯥꯅꯤꯀꯣ ꯕꯠ ꯑꯞꯂꯣꯗꯇꯤ ꯇꯧꯔꯛꯑꯔꯣꯏ ꯀꯩ ꯕꯤꯠꯇꯅꯣ ꯃꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜ ꯃꯌꯥꯝ ꯃꯔꯛꯁꯤ ꯅꯨꯄꯥ ꯑꯃꯨꯛ ꯌꯥꯅꯤꯡꯉꯛꯏꯁꯤꯕꯣ ꯂꯞ ꯁꯥꯏꯟ ꯂꯥꯛꯑꯦ ꯁꯦ ꯑꯒꯨꯡꯒꯥ ꯒꯣꯜꯃꯩ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯗ ꯂꯞ ꯔꯤꯌꯦꯛꯁꯟ ꯍꯧꯕꯗꯗꯤ ꯇꯥꯖꯍꯧꯗ꯭ꯔꯦ ꯐꯣꯇꯣ ꯊꯥꯒꯠꯄꯒꯤ ꯋꯥꯔꯤꯁꯦ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝ ꯀꯦꯞꯁꯟꯗ ꯂꯣꯏ ꯗꯤꯇꯦꯜ ꯍꯥꯞꯆꯕꯅꯤꯀꯣ ꯃꯤ ꯀꯌꯥꯃꯨꯛ ꯈꯟꯗꯣꯏꯅꯣ ꯍꯥꯏ ꯃꯤꯁꯦ ꯃꯌꯥꯝ 30 to 50 ꯑꯣꯏꯒꯅꯤꯕꯀꯣ ꯑꯩꯈꯣꯏ ꯅꯝꯕꯔ ꯑꯣꯐ ꯁ꯭ꯄꯣꯟꯁꯔꯁꯦ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯐꯨꯜ ꯑꯣꯏꯔꯛꯑꯦ ꯑꯗꯣ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯁꯨꯝ ꯇꯞꯅ ꯁ꯭ꯄꯣꯟꯁꯔꯁꯤꯡꯁꯦ ꯑꯣꯀꯦ ꯁꯨꯝ ꯇꯥꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯈꯣꯝꯗꯦ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯁꯤꯗ ꯑꯣꯏꯅ ꯑꯣꯀꯦ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯒꯩ ꯂꯣꯏ ꯁꯤꯟꯅꯊꯣꯛꯑꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯕꯤꯌꯨ ꯒꯥꯏꯗꯤ ꯍꯥꯏꯗ꯭ꯔꯦꯕ ꯑꯗꯣ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯄꯁꯤꯡꯗꯨꯅꯦꯕ ꯑꯩꯈꯣꯏ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯤꯡꯖꯃꯩ 3ꯁꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯗꯕ ꯅꯝꯕꯔ 1 ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯥꯏꯁ ꯑꯃ ꯗꯣꯅꯦꯠ ꯇꯧꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯤ ꯑꯣꯏꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯕꯦꯁꯤꯛ ꯑꯣꯏꯕ ꯑꯃ ꯂꯩ ꯑꯗꯨꯗꯨꯃ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯑꯣꯏꯕꯤꯕ ꯌꯥꯒꯅꯤ ꯑꯉꯥꯡ ꯌꯥꯎꯕ ꯐꯣꯇꯣ ꯑꯣꯏꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯌꯥꯏꯌꯦ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒ ꯅꯝꯃꯤꯟꯅꯔꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯏꯄꯨꯔꯣꯏꯕꯗꯤ ꯑꯣꯏꯒꯗꯕꯀꯣ ꯃꯌꯥꯝ ꯀꯩꯀꯩ ꯍꯪꯅꯤꯡꯕ ꯂꯩꯔꯤ ꯃꯤ ꯀꯌꯥꯃꯨꯛ ꯈꯟꯗꯣꯏꯅꯣ ꯍꯥꯏ ꯃꯌꯥꯝ ꯁ꯭ꯄꯣꯟꯁꯔ ꯃꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯜꯂꯛꯀꯗꯣꯏꯅꯤꯀꯣ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯉꯥꯏꯕꯤꯔꯣ ꯃꯌꯥꯝꯗꯣ ꯁꯤꯡꯖꯃꯩ 3ꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯔꯤꯌꯦꯛꯁꯟ ꯇꯧꯕꯤꯔꯤꯕ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯨꯒ ꯂꯥꯛꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯋꯥꯠꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯋꯤꯁ ꯄꯤꯕ ꯍꯧꯖꯔꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 3ꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕꯤ ꯅꯤꯉꯣꯜ ꯍꯥꯏꯅ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯋꯤꯟꯅꯔ ꯈꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯁꯤꯡꯖꯃꯩ 3ꯁꯤ ꯐꯣꯂꯣꯋꯔ ꯉꯥꯛꯇꯅꯤꯀꯣ ꯇꯧꯔꯛꯀꯗꯣꯏꯁꯦ ꯂꯛꯀꯤ ꯋꯤꯟꯅꯔ ꯈꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯊꯧꯔꯝ ꯑꯁꯤꯗꯁꯨ ꯑꯗꯣꯝꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯎ ꯑꯗꯨꯗꯨꯒ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯀꯥꯟꯗ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯍꯟꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯃꯥꯡꯖꯤꯟ ꯊꯥꯕ ꯑꯗꯨ ꯁꯤꯡꯖꯃꯩ 3ꯁꯤꯁꯨ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯃꯤꯡꯁꯦ ꯑꯣꯟꯊꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯦ ꯃꯤꯡꯁꯦ ꯑꯣꯟꯊꯣꯛꯄ ꯌꯥꯅꯤꯌꯦ ꯁꯦꯝꯗꯣꯛꯄꯤꯔꯛꯑꯣ ꯅꯧꯅ ꯑꯃꯨꯛ ꯊꯥꯖꯟꯕꯤꯔꯛꯑꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯗꯤꯇꯦꯛ ꯇꯧꯔꯛꯑꯅꯤ ꯑꯙꯥꯔꯗ ꯌꯥꯎꯕ ꯃꯤꯡꯗꯣ ꯑꯣꯏꯕꯤꯌꯣꯕ ꯌꯥꯔꯅꯤꯀꯣ ꯃꯌꯥꯝ